ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯤꯡꯕꯨ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯒꯅꯤ ꯑꯃꯁꯨꯡ ꯈꯟꯅ ꯆꯩꯅꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯄꯣꯠꯂꯝ 10 ꯈꯛ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕꯨ ꯅꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯃꯒꯨꯝꯅ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯂꯣꯏꯅꯕꯤꯒꯗꯕꯅꯤ ꯃꯍꯥꯛꯀꯤ ꯁꯤꯆꯨꯑꯦꯁꯟ ꯑꯗꯨꯕꯨ ꯑꯟꯗꯔꯁ꯭ꯇꯦꯟ ꯇꯧꯕꯤꯒꯗꯕꯅꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯋꯥꯔꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯦꯛꯁꯤꯟꯕꯒꯨꯝꯅ ꯃꯍꯥꯛꯄꯨꯁꯨ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯑꯋꯥꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯅꯍꯥꯛ ꯁꯔꯨꯛ ꯌꯥꯕꯤꯒꯗꯕꯅꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯂꯣꯏꯅꯔꯤꯕ ꯃꯈꯩ ꯅꯨꯡꯉꯥꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯜꯂꯛꯀꯅꯤ ꯑꯅꯤꯁꯨꯕꯗ ꯃꯍꯥꯛꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯒꯗꯕꯅꯤ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯑꯗꯨꯕꯨ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯁꯦꯝꯗꯣꯛꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯃꯥꯡꯗ ꯆꯩꯕ ꯉꯥꯡꯕꯤꯕ ꯇꯧꯕꯤꯗꯅ ꯅꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯂꯩꯕ ꯃꯇꯝꯗ ꯁꯦꯝꯗꯣꯛꯄꯤꯒꯗꯕꯅꯤ ꯇꯥꯛꯄꯤꯒꯗꯕꯅꯤ ꯑꯍꯨꯝꯁꯨꯕꯗ ꯅꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒꯤ ꯃꯇꯝ ꯄꯤꯕꯤꯒꯗꯕꯅꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯝ ꯄꯤꯕꯤꯗꯕ ꯇꯧꯕꯤꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯣꯏꯅꯃꯤꯟꯅꯒꯗꯕꯅꯤ ꯄꯨꯟꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯒꯗꯕꯅꯤ ꯃꯔꯤꯁꯨꯕꯗ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯒꯗꯕꯅꯤ ꯅꯈꯨꯠꯃꯛꯅ ꯄꯤꯖꯕꯤꯒꯗꯕꯅꯤ ꯃꯍꯥꯛꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯆꯥꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯉꯥꯁꯨꯕꯗ ꯅꯪꯅ ꯉꯥꯡꯊꯣꯛꯈꯤꯕ ꯑꯗꯨ ꯈꯟꯒꯗꯕꯅꯤ ꯅꯪꯅ ꯁꯥꯎꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒꯤ ꯊꯃꯣꯏ ꯑꯗꯨ ꯀꯥꯏꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯋꯥꯍꯩ ꯈꯔꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯕꯁꯨ ꯌꯥꯗꯦ ꯑꯃꯁꯨꯡ ꯀꯥꯎꯊꯣꯛꯄꯁꯨ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯁꯣꯏꯈ꯭ꯔꯕꯗꯤ ꯅꯍꯥꯛꯅ ꯉꯥꯡꯈ꯭ꯔꯕꯗꯤ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯒꯗꯕꯅꯤ ꯑꯃꯁꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒꯨꯝꯂꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯣꯏꯗꯕꯅꯤ ꯇꯔꯨꯛꯁꯨꯕꯗ ꯅꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯉꯣꯟꯗ ꯁꯦꯌꯔ ꯇꯧꯕꯤꯒꯗꯕꯅꯤ ꯅꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯁꯦꯌꯔ ꯇꯧꯔꯤꯕ ꯃꯈꯩ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯛꯀꯅꯤ ꯑꯁꯤꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯁꯨ ꯅꯍꯥꯛ ꯁꯔꯨꯛ ꯌꯥꯕꯤꯒꯗꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯇꯥꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯁꯣꯜꯕ ꯇꯧꯕꯤꯒꯗꯕꯅꯤ ꯇꯔꯦꯠꯁꯨꯕꯗ ꯃꯍꯥꯛꯉꯣꯟꯗ ꯏꯁꯂꯥꯝꯅ ꯌꯥꯕ ꯃꯑꯣꯡꯗ ꯒꯤꯐꯠ ꯄꯤꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯅꯨꯡꯁꯤꯅ ꯄꯤꯕꯤꯒꯗꯕꯅꯤ ꯅꯤꯄꯥꯟꯁꯨꯕꯗ ꯀꯔꯤꯒꯨꯝꯕ ꯌꯦꯠꯅꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯕꯔ ꯇꯧ ꯇꯞꯊꯧ ꯃꯍꯥꯛꯉꯣꯟꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯀꯔꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯣꯔꯃꯦꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯁꯣꯏꯈ꯭ꯔꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯑꯁꯣꯏꯕ ꯑꯗꯨꯕꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯌꯨ ꯌꯥꯕꯤꯌꯨ ꯑꯃꯁꯨꯡ ꯃꯍꯥꯛꯉꯣꯟꯗ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯑꯣꯏꯔꯕꯁꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯤꯌꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯤꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯁꯕꯔ ꯇꯧꯕ ꯇꯝꯃꯨ ꯌꯦꯠꯅꯒꯅꯨ ꯐꯠꯇꯕ ꯋꯥꯍꯩꯁꯤꯡ ꯑꯀꯥꯝꯕ ꯋꯥꯍꯩꯁꯤꯡ ꯁꯤꯖꯤꯟꯅꯒꯅꯨ ꯒ꯭ꯌꯥꯟ ꯇꯥꯅꯗꯕ ꯑꯃꯁꯨꯡ ꯑꯁꯥꯎꯕ ꯍꯥꯏꯕꯁꯤ ꯁꯩꯇꯥꯟꯒꯤ ꯙꯣꯀꯥꯅꯤ ꯁꯩꯇꯥꯟꯅ ꯏꯟꯁꯤꯜꯂꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯩꯇꯥꯟꯅ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯟꯒꯅꯨ ꯃꯥꯄꯟꯁꯨꯕꯗ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯃꯁꯤ ꯁꯨꯟꯅꯠꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯁꯤꯖꯤꯟꯅꯒꯅꯨ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯃꯁꯨꯡ ꯏꯪ ꯇꯞꯅ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯍꯥꯛꯄꯨ ꯂꯣꯏꯅꯕꯤꯌꯨ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯃꯁꯨꯡ 10ꯁꯨꯕꯗ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄꯤꯌꯨ ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯏꯃꯨꯡꯕꯨ ꯅꯨꯡꯉꯥꯏꯅꯕ ꯁꯤꯜꯂꯤꯕ ꯋꯥꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯣꯏꯈ꯭ꯔꯕꯁꯨ ꯃꯍꯥꯛꯄꯨ ꯇꯥꯛꯄꯤꯌꯨ ꯇꯝꯕꯤꯌꯨ ꯀꯩꯗꯧꯅꯨꯡꯗ ꯃꯍꯥꯛꯉꯣꯟꯗ ꯆꯩꯕꯤꯒꯅꯨ ꯉꯥꯡꯕꯤꯒꯅꯨ ꯆꯩꯕꯤꯕ ꯉꯥꯡꯕꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯔꯦꯁꯄꯦꯛ ꯇꯧꯕꯤꯌꯨ ꯏज्ꯖꯠ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯀꯩꯗꯧꯅꯨꯡꯗ ꯅꯍꯥꯛꯀꯤ ꯅꯨꯄꯤꯒ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯒ ꯀꯝꯄꯤꯌꯔ ꯇꯧꯒꯅꯨ ꯆꯥꯡꯗꯝꯅꯒꯅꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯃꯒꯨꯟ ꯍꯥꯏꯕ ꯑꯃꯃꯝ ꯂꯩ ꯌꯦꯡꯕꯤꯌꯨ ꯃꯁꯛꯇ ꯑꯃꯁꯨꯡ ꯁꯥꯖꯠ ꯂꯝꯆꯠꯁꯤꯡꯗ ꯑꯐꯕ ꯅꯨꯄꯤ ꯊꯤꯕꯤꯌꯨ ꯑꯃꯁꯨꯡ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯅꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒꯤ ꯗꯨआ ꯌꯥꯎꯕꯤꯌꯨ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯍꯥꯏꯖꯈ꯭ꯔꯤꯕ ꯄꯣꯏꯟꯠ 10 ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯐꯣꯂꯣ ꯇꯧꯕꯤꯕ ꯇꯥꯔꯕꯗꯤ ꯑꯗꯣꯝꯒꯤ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯁꯥꯟꯇꯤ ꯑꯣꯏꯕ ꯏꯃꯨꯡ ꯑꯃ ꯏꯟꯁꯥꯜꯂꯥ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯅꯁꯥꯗ ꯒꯃꯟ ꯇꯧꯕ ꯙꯞ ꯇꯧꯕ ꯃꯁꯤ ꯀꯩꯗꯧꯅꯨꯡꯗ ꯇꯧꯒꯅꯨ ꯃꯁꯤꯅ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ
misunderstanding oiba amasung khanna chainaba yetna launaba aduki matik thokali masi saitan gi insalakpa doka ama khangni masina nahaki mari adubu saitana manghan khigani kaidonung da saitan gi doka nahaki wakhal changhan biganu haijak wafam masi nupa amasung nupi animak punna follow to birabadi inshallah soidana kanagani Allah amasung mahaki nungsiba habib rasul sallallahu alaihi wasallam gi apam bada punsi silena bakanna hon minasi